Paosing di yumpam iba maru iba pau khara update tawjari. MPS officer TS Brinda Yaona Mioi court Karknaba khnghnkhre. High Court of Manipur ki Justice Lanu Songkum Jamir amasung Justice ke Ice Nobin ki double bench na ngasi Manipur Police ki DIG range thanking asang mana tharakiba contempt case ki video conference na pangthokiba hearing da MPS officer TS Brinda editor L Basanta amasung Alexander Thazi kulumtoida court Karknaba khnghnkhre haire ngasi ki hearing adu da petitioner oiriba tempting asang bagi maikei da Manipur ki additional AG M Rabi na saruk yaki case asida responsible 3 oiriba TS Brinda asem gawa pham sing tha asigi taraga tarukda affidavit phal tawkhi petitioner gi maikei digi makhata bathapok paikhat na bataksin ki tungda court na tha si kulumdoi da TS Brinda El Basanta amasung Alexander court Karknaba khnghnkhre panbaya badi contempt case asi drug ka kona na phakiba lukhose jobo special judge in the MPS court na medical ground da bail pi ke bagi mari lainana MPS officer TS Brinda Facebook account da thagat khiba wafam gi matang da High Court of Manipur na lokut khiba contempt case amasu hoji court asida leire contempt case asiga mari lainana Facebook account da saru ya khiba sing loinana MPS officer TS Brinda tha asi kolum da court karakna da mamangi case hearing da khan khabani aire case asiga mari lainana Facebook da share tawkiba mioi sing court masa masa gi oiba council sida affidavit pi khaba tungda case adu loidre gi serta Manipur police ki DIG range na Brinda amadi morning bell ki producer amadi editor El Basanta gi matak campaign case ama contempt case ama High Court of Manipur da file torakhibani High Court of Manipur ki double bench na case asigi makhasa tarapo enanga se video conference ki khudangda hearing pangthokhibani haire atop pau amadana lan Sel Louthokpada Chenaba mioi cyber crime unit na phagat Manipur Police ke CID crime branch ki cyber crime police station ki team amana namthak tawduna asaba bank account hangdok laga PM Kisan saman nindi scheme gi Sel Louthokpada Chenaba mioi phagat haire DC Bisnupur da wakalak makamari lainana hiramasida Bisnupur Police na FIR amala khutuna case asi cyber crime unit ta sinarakpada gi unit asina mioi asi phagat khibani phagalaba mioi sing adudi gaithoi lung kamson apokpa Michael lung kamson Imphal West ki Pongna Bazar ka khulung khul khoirom bobi apokpa projen phubala makha laikai maning laikai amadi laikai asimakta digi khoirom rosan apokpa ke Ice Ranjit ne DC Bisnupur gi make dig asaba user account sing sinaraga PM Kisan saman nidhi gi scheme gi makada masakhang da mioi khara na semjin sajin ba beneficiary khara ge ming semlaga district official amadi PM Kisan scheme asigi implement toriba authorized official sing khangdara Sel Louthokre haina wakalak badagi police na case asi thijin ba aurakhi maduda mioi asi phagat pangam khibani haire marakasida sayul sigi manung da hacker sing na Twitter gi account sam kunthra rom target tawkhi Twitter na phongdo khibada sayul sida satharki cyber attack ki manung da hacker sing na account sam kunthra rom da target tawkhi madugi manung da maming leira pa mioi sing loop sing gi profile sing yaukhi haire company aduna phongdo khibada makoina tharakhiba Twitter sing dagi account khara control tawba ngamki hacker sing na lanai ki oiba data sing makoina target tawkhiba account sing da sanchin bak ngamlabra haibida makhatana yengsilli maming leira ba mioi sing abadi political gi sakna ba Joe Biden, Kim Kardashian, Barack Obama amasung Elon Musk jauna cyber attack adu da hack tawkhi maduna account owner sing da kyamuk sapu pirabagi haibagi matang da khangdukna ba thawrak ama paikhatli marakasida FBI ki San Francisco division na Twitter hacking ki matang da sataba inquiry amalu singli haire Washington lawmaker ke ana soma taw kamdong na hack adu sathika bano ai wang hang narakle amarom da hack tawkhiba high profile ki account sing manung da Apple Kanye West Amazon.com Incorporated ki founder Jeff Bezos investor Warren Buffett Microsoft Corporation ki co-founder Bill Gates amade Uber Technology ki Incorporate amasung Apple Incorporated ki corporate account sing su yauri aru video content sing asik maru be paukhra asi pau dozari ba Manipur Local News YouTube channel abadi Facebook page aside ge biri bapunamak puthaga jari loina na channel asina adom da kana abadi subscribe like and share to ba kabi kuno punamak po amuk hadna thaga jari